PAODAM mieng tabiribasingbu ahan waqtada binitana taram noksabagloyena khurumjari. Hauzik PAODAM asigi maroyo pau pijari. Impal irki manungda laiba miyoi cham marpu tarama panda Pradhan Mantri Formalization of Micro Food Processing Scheme gi Seed Capital Fund ngasi yenthokre. Numi humni chathagadaba li wasem sabagi training program ngasidagi hawdokre. World Suicide Day thauram pangthoknakre. Loidana Nepal da mahusagi phibam da hanjilakle hairi. Mapungayo Paulo Birasi. Impal East District ki manung dalai ba miyoi cham marputarama panda lupa lau humdra mga galising kungi Pradhan Mantri Formalization of Micro Food Processing Enterprises PMFME scheme gi Seed Capital Fund yenthokpagi thoram pangthokre. Department of RD&PR Government of Manipur gi miyeng makhada Manipur State Rural Livelihood Mission MSRLM District Mission Management Unit Impal East DMMU na sinduna Impal East District ki DC Complex da leiba Panchayat Bhawan da pangthokiba thoram aduda Impal East District Deputy Commissioner Dr. Nibidita Larelakpam MSRLM ki State Mission Manager Khamba Ronglo Impal East District Additional District Magistrate Dr. N. Johnson Maitay amadi MSRLM ki District Mission Manager Nausram Basantana Mathangsina Chief Guest President amadi Gaso Honor oina saruk yakhibaga loyana MSRLM ki State Mission Manager Khamba Ronglo na phongdorakpada Pradhan Mantri Formalization of Micro Food Processing Enterprises PMFME scheme asi kumjali singani taratertagi hawdorakpani adumainamak haujikti Manipur ki district ayambada scheme asi ki senthang pithaduna Lakli adumainama scheme asi Manipur gi mafam sinba thungna paikhatnaba honarabasu departments da leiriba staff singi awatpa khara leibana district khara da scheme asi pithaba ngamdana leiriba sisu atuba matamda pithanaba kana honari scheme asi maroina nupi singtagi oiba self help group semduna masana self puthotuna senthok lambi gi thabak tawba ngamdriba miyoy singda senthang asi pithaduna lamdam asigi semilonda su hena chakhwal hanbada natana imung manungi awat apa kaya leiriba adu Karadang Orabaso Menkatpa Ngamnanaba Pitharakpa Santang Amani. Loyana Scheme asigi makhada self help group amada hana lupalising tara mangagi santang pitharamba do haujikti lupalising kunthra yoiba santang pitharakli. Amadi revolving fund na karigidama self help group singda santang asi karigi piribano haiba taragadi. Self help group amana sayol amagi manungda tungshin jaba sel aduna makhoigi leiriba members sing adugi manungda Pigadaba loan gi sampam adu konaraktaba adugi yenglaga hana lupalising tara manga piramba adu haujikti lupalising kunthra oina santhang lokthaba yare amasung self help group adu da yariba members sing adu da loan lobagi chatna pathap sing adu tambibani self help group amagi members sing loriba sampam adu amuk singatpa amuk lokthaba tawduna apun bagi panoina thamduna chakhotnaba honabani niyam chumna thabak tawba self help group aduna makhatana makhoigi santhang lokthaba matamda sel oina lupa lak amaga lising tarage santhang loba yabagi ayabasu leire haiki scheme mamani ministry level ki convergence ni prime minister formalization for micro enterprise of food processing micro enterprise adumain PMFMES haiba scheme na se maru oina several group member nupi sing Salibata September ki tang tara humdoida Prime Minister Narendra Modi na Manipur kanglei pakta lakadoriba khongchat korkom na boycott tawrakli korkom thadorak pacherola mana hai loi mapu India ki Prime Minister Narendra Modi na Manipur da lakani hairiba khongchat si lamdama sa ingtappa chakhotpa purakna banate ma ki thausil lamasung proxy war na kanglup masel nungsina handaduna kangkhong sairaba lamdam asibu hena phibam soanduna makhoigi loilam mara chelhanaba marau leiba khongsatni maramaduna Modi na lakadaba numit asi ayuk pung amadagi mahakna iramdam sa leiriba matam phawba korkomna boycott tawbaga loyana Manipur pumba total shutdown lauthokle athing basna na layeng mahulangpok ising amasung asiana gi thabak thoram singdi konsiloi hairi
India ki Prime Minister Narendra Modi lakadaba numi humni dangai silakle mahaki khongsa sigi mangoina BJP National Spokesperson Dr. Sambit Patra amadi Rajya Sabha MP Ajit Gopsare ngasi Imphal da thunglakre MLA singa mifam pangthokre lusingba ani asi ngasi International Airport ta nungthilgi pungama khara halakpada thunglaki mahapu BJP Manipur State President S Sada Devi BJP ki thaupuba sing amadi MLA sing yaw taramna oki lusingbani na lakpagi matangda paumi sing na hangba wahangi pakum piram dribasi Prime Minister Modi lakpagi lokhatliba thawang sing yengsin bala oigani haina panari airport gi hotel Imphal thunglaba matung Manipur ki governor ko unaraba matung ngasi numidang wairam pung mga tabada BJP State Office Thambal Sanglenda State President Vice President Singh Secretary Singh Thaupuba Singaloyana MLA Singa mifam pangthoki mifam pangthokpaduda saruk yaba lakiba MLA ayambana mifam gi matang da wafam mata phongdok lamba leite adubo lamsang kendra gi MLA S Rajan amadi Sagolban kendra gi MLA RK Imo na phongdok lamba gi matung ina Prime Minister gi Manipur khongsa asiga mari lena party ki oiba khananena bagi Pambani Hairongki Pawamaki matungina housing haki matungda NDA Alliance ki MLA Singa Hotel Imphal da ngasi thunglakiba BJP lusingba aniga wari shanagani hairi High Court of Manipur ki miyang makhada District Court Complex Kalsingi Medical Dispensary Unit ama High Court of Manipur ki Chief Justice K. Masekhan virtual inauguration tokre Tharamasda JMFC Kalsing Nirasinam CMO Kalsing Dr. T.S. Rajan Kalsing District Bar Association President N. Modu Bargi members in court ki staff Dr. Amasung Nursing Susaru Yaki Sesu Youth Wings Sesu Youth Wings Kaksing na sinduna ngasidagi ahan boy na sumalay kay apunba trophy hogdokre football tournament hogdopagi tharamda Sesu Kaksing president Yengkhom Biren Kaksing ward number 7 councillor Sandam Premita Devi amadi Naha Singhi Khongthangi president Rabi Mayang Lambamna president members sing oina saruk yaki Tournament si yahoba match oina ngasi Sengrong Lairembi team amadi victory nakan pareng anina sanaki haiba match asida Sengrong Lairembi team na victory nakan pareng BNP bu panjal ani shinoda thoiki Deapo Sandel na Sinduna Sandel gi Lambung Community Hall da Ramp Raising and Accelerating MSME Performance Scheme gi makhada senthok leina liwa gi pothok sing sem sabagi matangda numi humni gi oiba training program amang ngasi hodokre ngasi gi training hodokpagi tharamadda Dr. N Munal Maite Deapo Sandel na Sigel Sri TS Bijoy Singha General Manager DIC Sandel Maha Area Naga Chiefs Association ki President T.S. Thoring Anal na guest of honor amadi Elias Noah Chip Lambung Village na President Oibagloyana Shri D.L. Indu Maring Chip Trainer Su Dice da Pangki ngasigi training haudopaga marilena Dr. N. Munal Maite Diapo Sandel na haikibada Mayon Chumna training pirabadi liwana Manipur bu malemda saktak pangamgani State asigi khungangi saruk singda maroina singi khul singda liwa gi pothok singasi khwaidagi masing yamna praja singda thabak piba unorganized sector ni ngasidagi hauna nami humni chumna sathagadoriba training asina maroina mahausadagi hauna aikoina sizinharakpa liwa gi polam singasi gi matangda training pibada natana Miyamne hena paungadaba apikpa makhalgi potlam sing haibadi pen stand bracelet khutki humai wall poster na singba liwagi potlam sing sabadasu training asida hema miyang thangani puna training nipumanga romna numi humni supna tathagadaba training asida saruk yaraba matungda MSME udyamna singba singda register tawduna makhoi gi maromdom lepchaba amadi entrepreneur sing oinaba honabana ngasigi training asigi pandamni Dr. Munal na makata na haikibada aikoina wa madili marang kaina haurabadi akoibe phibam kanba ngambada natana Manipur buli wagi pothokna malemda amuksu saktak pangamgani maram asina
90% singi lam oiba state sigi jum amadi popina solaba mafamsingda wa amadi li marang kaina thaduna chakotpa manipur ama sembada aikoi puna honaba changi haina Dr. Enmunal DFO Chandel na media gi thongda tin kiba miyamda appeal tawki Malengya phong ke adangasi World Suicide Prevention Day thoram Bagum Manipur su tongan phong ke ada pangthoknari palan tharangi saramo in the National Mental Health Program National Health Mission Manipur madi Directorate of Health Services Manipur ani na puna khusam maduna changing the narrative on suicide haiba themda World Suicide Prevention Day 2025 ki thoram DMU gi Diang College of Commerce ki Utility Hall da pangthokre tharamadu da Health Services ki Director Dr. Chambo Gonmai Family Welfare Services ki Director Dr. N Hemant Kumar Health Services MD Additional Director Dr. N Bino National Health Mission Professor Sagol Jam Lanchenba Dean School of Humanities DMU amadi Dr. Thokpam Ranita Devi State Nodal Officer National Mental Health Program NISM Manipur na mathang sina athabe mitung tharamapo amadi akhana mitung lansing oina sarugya ki tharamadu ga Marilena Health Services ki Director Dr. Chambo Gonmai na hai kumjali singani kulumdogi me ahom dagi chatharakiba irang namaram oiraga matomda suicide tawduna sijabagi sang hengalakli malengoina sahi amada miyoi laktare lom suicide tawri masida manipur goina miyoi manga taruk tagi tadana yauri masida suicide tawbagi wakhalon singase ayamba sarukti ahal singdagidi nahaoriba singna yamna heli kanagumba miyoi amagi mong matawda ahongba laktuna tuphak tupaina ba amadi wakhal sonthana leiba thengnarabadi mahakpu ningthina counseling pibiba mathau tai angang singdasu ahenba wahai wata sizinaduna sai thangbagi mahota phajaba wahai na wakhal tanaba warakpa amadi sana khonabagi lambida thajinduna hakjang phan badantana wakhal su honganba ama changi haina mana makhatana phongdokki apapa sarga aduga sanaba sports kumba adugumba chatpa matamdadi mokhoi se asigumba gi wakhan phattaba se mokhoi adum mangjabne aduna yaba mokhoi di akoi myam action lose action haibse mokhoi bu wari sa se aduga tendency leba myam sing sibu suicide to ngai to se haibse hai Department of Psychology Manipur University na sinduna changing the narrative on suicide haiba themda World Suicide Prevention Day 2025 ka marilena Manipur University da leiriba department kudimakta psychology department ki mahiroi amadi oja singna you are not alone you are hurt suicide doesn't end the pain it just passes it on to someone else your life is worth living for you matter your life matters haiba banner sing paiduna suicide tagi ngathoknaba campaign rally ama sathakre tharamaduga marilena Manipur University Vice Chancellor Professor Naurem Lokendra na hai lamdam asida World Suicide Prevention Day thoram pangthokpa haiba si yamna matik chai lamdam asagi tongan ba problem kayana pik thalaba lamda amani problem kayana thalaba sigi mathakta insurgency amadi drug ki problem khaknatana irang na maram oraga lefam japang khangda leiriba miyoi kya gi punsi mahingda mental health ki problem kya mayok nariba sida psychology department na achoba thodang loduna lakli loina Manipur da khatana awangnong post singda tongan ba crime kya thokli asiguma tanja sida psychology department na sinuna university asida campaign loina World Suicide Prevention Day gi thoram pangthokpa si yamna maram chai makhatana suicide prevention ga marilena bada university asina mateng pangkhigani phongdokhi this kind of a program because we are interested that psychology department na sugu migi lena akoigi kana se World Suicide Prevention Day natraga mental health ki damakta local initiatives indu Manipur University na koi dom support continuously koi togani haiba si wakum se koi kanse World Bank na support over Ministry of MSME ki Central Sectors ki mamoi riba raising and accelerating MSME performance RAM ki makhada Udyam Registration Drive ama implementing agency riba Directorate of Trade Commerce and Industries Government of Manipur State Nodal Agency riba Manipur Industrial Development Corporation Limited Maniko amadi General Manager District Industry Center Manipur na khusan na sinduna Nambol Makhalekai Community Hall danga si pangthokre tharamadu da iso Gram Panchayat Administrative Committee ki chairperson
Person Warepam Deven, DIC Bishnupur General Manager S. Karuna, Lead District Manager Bishnupur Yankon Ibochona Tebe Mitungla Madi Wangalo Sing Saruk Yaki, Taramaduda, Wangalo Sing now, Udiam Registration, Tobaki Kanabasing Maramda Wangang Ki Loena, Laloitic Tobamio Kana, Lemna Udiam Registration Tonaki, Taramaduda Warepam Deven and Pondoki Bada, Anoba Government Taki Kanabas, Kimama Hek Lapomatamda, Mitam Namaduki Kanaba, Hana Loge, Haino Honoroi, Tauchadana Lake Tokani, Aduga, Matam Lorema Matamda, Rasniti Tauribasing pressure Piragamo Honabagi, Hainabiama Mibasi, Semdok Pamatautari, Madu Semdok Lagadi, Matam Zana Kanaba Kudima Lobangam Gani Haiki. As Karunana Pondora Kibida, Udiam Registration Tobahabasi, Laloitic Tobagi Lambida Sangsele, Haina Saktak Libani, Maramasna Bank Tagilon. Pangbadasu Soba Mateng Oi, Udiam Registration Tobada, Diasina Suanga Mamateng Pangani Loena, Laloitic Tobamio Kudina Udiam Registration Tobio Haiki. Nursing College sama de lady Oja Singh, Madam Napurli Bao Hong Basing Mamutana, Kangnaba, Honaba Changi Haina, Manipur Nursing Council Register, Dr. Aribam Jamunana Pongdokre, Wapamasingasi Impal East District Manung Janba, Kabai Choi de Leba, Babina Institute of Nursing Yahanba Beski Mahiro Singda, Pigadaba Teaching Technology, Lamda Pangtokpa, No Magyoiba Workshop Amaga Marilena Pongdokibani, Manipur Nursing Council Register, Dr. Aribam Jamuna, Trainer Sales Association India TNI Gi. National Vice President Professor PAODAM Nandarani Amadi, Babina Group of Companies ki Chief Managing Director Dr. Thangzam W. Mui Singhasana Chief Guest President Amadi Guest Owner Oina Saruyaki. Lamdamasagi Tongan Tongamba Nursing College Taramanga Dagi Oza Kuntrana Saruyaduna Institute Asida Tangbadaba Mahiro Sing Yauna Pangtokiba Taramaduda Dr. Aribam Jamunana Makata Aduna Mamangi Matam Singda Nursing Asi Anaba Mi Singbo Senaba Kaktamo Oirami Dubunga Sidi Mapung Papa Professor Mo Oirakli Amadi Clinical Care Kaknatana Nurse Ama Tabak Tobayaba Pamka Amasulere Asigum Laba Nurse Ki Simpamasi Butakpi Tambigadori Boja Singasina Mahiro Singasibu Mapung Papa Nurse Ama Oihanaba Honaba Changi Amadi Mahiro Singi outcome Singasi Makoy Butakpi Tambigadori Boja Singna Oiragani Maramasna Sahi Kayagi experience Lairaba Oja Singna Mamangi Matam Singda Oiramba Curriculum Singamadi Hosi Honoliba Singi Kenaba Kangna Matanga Chunaba Mongda reinforced Toba Changi Haiba Wapam Sing Pongdoki. Lairamba curriculum Zikiano curriculum Ngapuna Kena now totally the nursing education physically it is the complete competency based education it is outcome based education so aduna what actually the competency is kari no competency is khanga so koi amuk nei no mina ba thok ta Nakalamaramda Taramadua Saruyakiba, Dr. Thangzam Dabalina Haikibada Institute Asi Maru in the Lamdamasala Riba, Nursing Lamasibu Pamzana Sangliba, Mahiro Singbu Malangi Takta Sangdam Nabangam Naba Matanga Junarba Technology Amadi, Infrastructure Panganduna, Sangot Naba Honabani Nasi Pangtoliba Workshop as effective teaching skills, clinical teaching skills. Effective teaching skills, clinical teaching skills, demonstration skills, evaluation skills samadi OSCE haina session mga thona pangtokani haina su makataki. Last session OSCE, that is objective, systematic, schematic, and then clinical examination. Ayang ilamda kumang sausinabagi pandamda Langol View Institute of Nursing and Paramedical Sciences ngasi hangdokre. Langol View Institute of Nursing and Paramedical Sciences asi Langol View Hospital and Research Institute Private Limited amadi Manipur International University MIU anigi marakta kuriyak pinaduna hangdokibani. Langol View Hospital and Research Institute Private Limited ki Unit ama oina Langol View Institute of Nursing and Paramedical Sciences hangdokpagi tharamadu Langol View Hospital Conference Hall da pangthoki.
Senglaba laifam lain kangla mangtholam banatana pungama gi Prime Minister gi Manipur khongchat na irang asida kana ba kari chupi bangam loi haina khundrak pong kendra gi MLA TS Lokesor na kaibi kumuda da laiba Young Athletics Club ki niputaruk suba mapok kumona madi gym sangaba gi tharongga marile na phongdokre tharamadu da YLC gi President T Kennedy Maitai Dolai Thabi ZP gi hanagi member N Sanatomba Maitai Uyumpo GP gi hanagi Pradhan TS Naucha Ward member Oiramba TS Okendrona Singbana Saruk Yaki. Thoramadu location na makata kibada Mizoram di Assam gi khongchata Manipur da ngahak sanglam trabadi Bihar gi election da soiba tare khangbadagi pung ama Manipur gi kaithoklam bani ta sengna irang asi loisin ge khalabadi MLA punama mafama da kauraga wari sanafam thoi karamba kendra da popi thabagi illegal immigrant na Masing Yamkre Haiba Kendra Kendragi MLA Natraga Tangnaba Kendragi MLA Singnadi Mayek Sengna Kangani. Tholiba problem asigi solution karam na purakani haibasi MLA Singnatana Pam Tokpadu Amata Tobagi Mamitra Tadri Kangla Amadi Champuda Tongan Tongamba Thoram Silibasna Irang Loisenaba Hona Gadoribra Natraga Purup Aniasida Naunahu Kamsen Gadoribra Haibasi Chamam Nava Pawi. Alone have a meeting to how get to them the man say how give me public arrow the Pachawa take a toll fight the Yamala go to hang the Yoko other day Yawa Pachawa to whom listen be irony Totally Adoidi Alanga Machugo the Pachawa Pamid on the Along with the hand to the energy at Salibata September gi Mari da Sapong kiba Manipur State Rural Livelihood Mission MSRLM na ngaklo piba jiri ningon phama producer group soroting bi kunau hilgat ki chawrakna biga ani muk oigada inkol sida Kesana Development Officer Horticulture and Soil Conservation Ex Official Project Officer MIDS Diribam Yambem Pradip na Lapu Pambi Chama Kwa Pambi Chama Yongchak Pambi Kun Champra Pambi Kuntra Friends Bin Singba Jiri Ningon Farmers Producer Group ki Inkolda Laklaga Kusina Kre Horticulture crop mahi marong piba kusinabagi chamlaba thoramasida mahakna hai niti niyom chana pathanga na satuna pambi singi thaba hinghanba duga masidagi sathok pothok mayam ama hengal handuna farmer group mayam jiribam distress semduna semilon hengal hanba tangai phade hai ki block coordinator farm and livestock MSRLM Karnaji Thongnawjam na haikibada Horticulture and Soil Conservation Department sidagi manama sing thabada sang batangai phadabai sing yawat pa leitanaba pukri tauba haira singa sunna sanaba khoi upuna singba thamduna integrated farming gi maruoiba sing sandokna takki Horticulture and Soil Conservation loisang jiri bamdagi pambi makhal manga taruk phangbasida penba nungaiba phongdokhibaga loyena farmer singda haikibada lenga ki Sakar dagini haina Frida lemna pangbani kanduna thoksadana section daba arembada manghan tahan bayade aseng balomi loop oiduna loop asibo hena kumang sausin bangamnaba mangla nama mangbagi wakal matam pumbada loop sigi member khudimak na khangadabani haina phongdoke Jiribam dalaiba Jiriga High School asi chahi asi February thadagi session hauduna school asi mahimasing takpi tambiba hokrabasu school sta ojaoina laiba Muhammad Raja Khan graduate teacher EIN number 0086780 haribo jasi February thada numi humni suti lokra matung March amadi April tha ani asi mahimasing takpiram laba matung June amadi July tha ani asi school sta laktaba thengna ki amasung ZEO Jiribangi makhada August thadagi ngasi phawba oja mahut thamduna mahimas Sing takpi tamhalamba si laibak yamna thibani masigumbo jamhut thambagi chanabi asi loktho u loyana haribo jasi desam jiribam district council namar lenabo authority singda ojasi mathakta extra lokhanaba kayara hana haikrabaso ngasi phawba extra lokhatpa ngamjadana leiri masida chantana desam jiribam na phoni khutangda ojasida school karaktuna mai masing takpi naba kayara hana haijarabaso thawoi wasadana
adumak lakli karigumba ojasna mai masing ningthina takpi tambiba ngamloidaba oiragadi oja oiba tokpiro haina appeal tawjari amasung hairiba ojasi mathakta marinaba authority singna akakba miyeng changbiyu haiduna desam jiribam district council na marinaba singi puning jingsinjari haina desam jiribam district council general secretary N Bibek ngasi paumi singa desang office ta paugimi phamada phongdorakhibani Wenena high Oza as the Sanjibam District Council na Mari Lenaba authority Singla Oza Sigi Matak action Laput Nava Kiara and high Rabasu Masi Power action Laput Namdana lady. Manipur asi India ki phibanungda sanbadagi ingau ngau badongna tawre Manipur asi mangnaba honabada forest department ki chosoba saruk yauri haina apunba Manipur kanba imalu Yorembo nganbina phongdorakli wafam asi laingkol kanaba ingkol gi khunja singna hoji sangsiliba khungjang asida saruk yana balamdam asa lairiba lup tara tarena punsilaga sathakiba wakami phongam marilena paumi singa unabada mahana phongdokibani mahana makhata aduna hai matam kaya gi mamangdagi leina na nai haiduna tongana intolaga thambibadagi mafam asida khunda laita aduna leirakibani kumjali singa champani phugi matamdagi manipurna india da tindringai mafam asta taraga laklaba yelhomi singbo mafam astagi tanthoknaba honaraklabadi praja singna tumina leiroi matam adugi palambalenga MLA minister official singna land allotment pidana panglai lai helamba se Manipur se India ki phibanungda sanbadagi ingau ngau bodono tawri reserve forest da kuki singna khunda laita raga popi thabana singba thabak kya tarak pasidadi India lenga amadi Manipur ga mena tumina usinadana leiba amadi karigumba mata khangdabagumna leiba si laibak thibani Manipur mangnaba senbada forest department ki chosoba saruk yawi forest department sonbadagi mathau tawdabadagi tholakliba kayani niti niyom da thabak toraktaba amadi Manipur lenga na su yengchindabadagi lingje manadaba kayasi ubadagi leng India lenga na khudong chaba lorakpani haibasi aikhoina khangpham thoi lai ingkhola sebu kannaba aikhoi punna lingje mansi punna thabak tawmina si phongdokki adadagi Nepal gi kano parliament aduga Nepal gi hanagi ex prime minister gi nupi kak sidana kochin chendana honari base Manipur da su yoroi hainingai laite aduna Manipur gi praja singse aikoi sab manana punchil lakanda Manipur da tawriba aran mayam se loina muthalakanda lei inkol kannana bo honabada emkin namadi emkin ga chatminaraba aikoi gi lup tara taret amadi Manipur praja khuding mangna mateng pangani amasung pangminasi haiba wafam je thamjaraga tensinjari Nepal da hingsa ki thodokna miyoi kya sikra matung da ngasi yumsa kaisa numita mahusa ki phibam da hanjilakle hairi numini ni satharakiba protest adu khangauduna hingsa yaroktuna government ki building kya mangta kre India lengana Nepal da leriba Indian sing da yumdagi mapan thoktuna leina bakhangan ki Indian Airlines kya Kathmandu da paibagi thabak lepkre mahiroisin lusingba janjet na protest Nepal satharaki KP Sharma Oligi government sathariba sanja thumja amadi social media ban tawrubadagi khoisaunarba miyam na protest sangsinki miyam paktana yausilaki khangodana hingsa yausilaki minister kharagi yum kai mai tharaki PM Oli pham thadoki hojikti army na lenga sasan paisenkre social media thinglamba dusu lokthokre hingsa yawa protest adu da miyoi 18 siki hairi India amasung United States ke marakta lenariba marida nungayanda ba malaliba sigi matangda US President Donald Trump na hakibada laloite ki maramda wari chanaraga amu hanna aphaba mari ama purakpada aruba karisu leiroi mahaki yamna phaba maru Prime Minister Narendra Modi ga wari chanana ba yengli baptanda ba leiriba si samthokna duna leibak anina khongbu oiduna thabak suminaram bangam khai leiramdaba adu amu halak lagani mahak makata na hakibada leibak anigi marakta lenariba trade barriers adu yasinana ba wari makha sanagani haina Lokthokpada nungaiba poi lakadarba sayol singda my very good friend Prime Minister Modi ga wari chana ba yengli my pakpa waroishana ma purakpada luroi haina thajai haina so US President Donald Trump na phongdoki atuba matamda wari chana ba lebak anina honari haiki Sanabagi Pauda District Kang Association Ziri Bamna Sinduna
Mamang ta August ki tang kundagi hona Jiribang Babupura da laiba Lamlan Community Hall Kang Sangda Jiribang Kasaramadi Haila Kandigi Kangkhut ko mathoina saruk yaduna sanariba tara manga suba let RK Lala Sana Memorial Mixed Kang Tournament 2025 kinga si sanakiba pre-quarter knockout round match da YLC e Dibong Kunauna MITL e Jiribang panjal tara manga ni pandamai pikre MITL e Jiribang tournament astagi lehore haye nungtil punga mata matamda chanagadaba pre-quarter final knockout round match da MNC e ningthemba madi Yawal Club B Champanagar ga chanagani ahan ba hamamangda YLC e Dibong Kunauna MITL e Jiribang panjal mapana humda mangjin thaduna satki ha matung apiba matamda YLC e Dibong Kunauna MITL e Jiribang panjal tara mangani panda maithiba piki Hauzarabada Maroy Pamukana Pijari Impal East District Manung Dalaiba Mioisa Mogdrama Panda Pradhan Mantri Formalization of Micro Food Processing Scheme Gi Sit Capital Fund Ngasi Yenthokre Numi Humni Chathagadaba Li Wasem Sabagi Training Program Ngasi Dagi Hongdokre World Suicide Day Thoram Pangthok Nakre Loinana Nepal da Mahusagi Pibam da Hanjilakle Haidi Nasigidi Paudam Pijaba Matanga Solution Jere Miyang Tabiri Basung Bamukana Kurumzari